Maikai khuding yengthokkhibada isingna imai sonba paklaba ipakto ngakta uri. Jiba banba amata uge haiba phangde. Ipaktugi iyaidana thambalsingna asangba thamna maraktagi likhattuna pukaina satuna nom tauri. Thambal marak aduda masak masu helaba kurak ani khaksu koipai paiduna sanari. Kurak ani ki mataudu ubada nasaidagi tumina leiramba sananganba nokmi tawna khut thindun haire. Adomi asida kurak ani khakna thambal marak sida koipai paiduna sanari si nang udrane. Thariksu mangak khajik septhaduna yenglaga nokmi khumlei. Nasaidagi aidine kurak ani sigi mataubu yenglaga noklibani. Moi babungdi ubidraboire. Ye, aidi nang udraboi khaluredana. Sanazariniko moiso thambal marak asida harauna. Anisibu mapang oiribazana. Asuk harauna makoini sanazarisi karigumba nonglei nungsika laktuna humkraga. Tokai tanakrabadi ngausannarini soidana. Ngauroidrane. Tharik noklama maithong phat hanjinki aduga taru magi manakta phamlibu nupasiki yengzaduna hairei. Karigumba aina lapna sakhrabadi moi babungbu ai thirekpa ngamgadra. Karino nangna haribdubu nangbu ai thadoklaga sakki khalibra. Aidi kurak anisigi mataubu uraga haiba khaktanida. Adu oirasu kanana khangba nang aigi laibaktasu adumna thu haiduna tamlamlabadi. Adubu moi babung aina pamjabadi moi babungna mamon nokna leibdu khaktani. Ataya henbadi ai karisu pamjadi. Aina thapna leikhrabasu moi babungi mamon minok adudi mangan thinuko. Ngasi noklibu minok ase aduma manghandana thambiyu. Adomi Tharik milu ani de ira thangna sanangan bagi khutuda chena paizaduna khonjel pikna hairi. Mapok sigi oina nangi nakada matam khara asumna leijabasina pethok jarake. Mathangi mapok haibaduna leiramlabadi aiso nangbu ngairamke nangsu aibu ngairamo. Sanglabu punsi lambi amadam punna chakminabu oisi. Isagi apamudo moi babungnasu ayabu pibikro. Manglan amani haibadi khangi adubu asigumlaba manglangi oiba mikup ama tanza ama oirakani haibadi nongmada khaludabani adubu ngasidi oirare urare. Phamungduda hipna sananganba mamit tapna panglei. Ukiba pumbado manglan ama oibana taibang sida amuk gyan laklabada uba phangdri amuk hana. Mami oirabasu mangkre aduma mikup amata ngairamdana. Mathangi numituni hensnasu hallani haibaduda thadoigi mapana saksara amadi samina khisi haiduna saminarambi wanglinsu yawi. Ataidi harau maithongda loina wari taunari. Adubu wanglengi maithongdadi ipen penjadaba ningba thungdabagi mami amadi tari. Madu atai kanana udrabasu nupa mabu thamoi sengna nungsijaruba thadoidi mayek iseng sengna uribani. Madubu uraga masu thamoida yamna waba chaina ama phawribani. Premina thadoigi apopud onsinduna maithong maka lamna hairei. Tahada hoigi singba ngamlaroidaba laman amadi tonsinjari. Isabu tekta kaidana thambirambasi nachalna hainingai leitana thagatjari tada. Krigi laman ton kadrani mi oina poklabadi amana amagi mateng pangnagadabani. Masida laman tonsinba haiba muk leiteda. Taipangi machatni sidi isana sumna wakhal tarakpase sagi hena nungaipa amamuk leitrani. Chandra swaire nanaunasu ngamba ganda mateng soidana muki pangsaki. Hoida ataida lakpidrabasu aigi isanupise ma luhumbadadi soidana lauko. Ai nakhoida invitation card su yahulake. Mapagi wasida thadoi mamainon thaduna lei. Premi nokmi thadoi da yengduna
Isadi masak na masak fazariba nungsiriba. Isabu phangzaba nupadudine maraibak thambal satlaban. Nene hoisu soiduna isagi luhungbudo lakanida. Thadoi khumdi khumlakti adubu nukmi tawduna lay. Asumna ngehak kainaramdagi wari watai taro matung hospital da muktang sangluraga halasi hainaduna mayamdo loina muklakle. Thadoi gi mapadi yumda dum lehauri. Hensna balcony manaktu leptuna hospital dugi akoibadu yingduna lay. Pukning yamna nungsiba ihul amadi phauri. Nungsa sorama tapna hondoklaga satki haiduna mamai leithoki hek tawrakpada Get lomdagi amubu masugi car ma thausilaklibadu ubada leithoki tawramba maidu amuk leisilaktuna car duda muna yenglai. Kanano karino haibadi khangba nate aduma yamna yengluri. Masadasu ising singnaba madi phauri. Car duna khamkibaga hensna manungdagi kumtharakado misaktubu yengnaba ngaiduna leikri. Ikan Canada Driver seat ki thongdu phat hangdoklaga masa tanan sayonba kumtharai. Hensna mi huldu kana songba haurakli mamit anidudi makhada leplibu nupa mangondagi soithokti. Sayonbasu nupa amaga minute amamukti wari sanaraba matung hospital manungda sangakhibadu hensna manasu urakli. Madu ubada soidana mathakta kakhalaklani haibadu khangbana mana hana nupa sigi manakta yaunaba haiduna Sensat tawdu lai. Adubu, man istiar mapa yaruklamdai duda, nupaduna phatka khalakduna magi mangda leplarabadu. Hensna, madu ubada thanglama khongthangdu tapna tapthakri. Sayonbasu tapna lepduna nupi mangonda taru yenglai. Anidu, irap lapnadana mai onsinnaduna leplaga amana amadagi mit khazik phawba soithoknadana yengnarei. Silamba nungsitka loina chap hek lepkiduna anisigi matawbu yenglakli. Adumna sum yengnarambadagi chap manana amana amagi maikaida asum sangsinnarakli. Inaknak namuk lepnarari. Sayonbadi mamit ani ira thangna nupi sida munna yengi. Adubu nupi madi oina kapli pi mari khara khazai ani duda tapli sintharaklabani. Wadi amata ngangnaba natte. Hensna sum yenglambadagi handakti Nupasigi manakta patchen silaga, nupasda chena konsilaga konjel thoktana, mamit chena ushinduna kablakli. Sayon basu, makot anidu tapna thangdoraktuna nupisibu manasu chena konsilli. Anidu na tawribadu ngasaidagi wanglinasu masi madagi yenglibani. Thamoy kairaba misak ama oirabana anidugi matawdubu kuini yengba ngamzada room amada sangkri. Premi amadi sandrasu amuktang yengnaramlaga sangkri. Hadoisu, wakal mangduna leplamlaga wanglina sangkiba room maduda sangkri. Somdana anidu fanakuina adumna laynay. Adubu hensna, kaplamadu chap lepkiduna wakalamada fat amu onkiduna nupasda kolambadu fat launa handokri. Madawduda sayonba, nupisda muna yingduna kaurei. Sana. Hensna mapidu patpatay thoksaraga itap-tap na kumlay. Aybu nabalakibra, natraga, aybu tsayngangi haiduna. Mapamsidana, aybu tiraklibra. Ay, namulabulaklibani. Ay, di karigi. Yumda salasi, ay, ayaw wari sana. Nang mungayom na ayaw wari. Ay, isagi iragya sa duna. Sargi mapamdagi, lak na laysarabani. Karigi ngasinaygi inagdalaklibano. Ay mo sa iyaraso, pinasaybi. Ay kayso nungaytab laysaroy. Ay mo, sargi matong indi na tsala siya haibdo di. Ay yabang ngamay. Nang buka nada karilang trado na adun nusunta na layrib na. Nangunay na kari ay higi. Ay na nang manushiba siya. Hagiyaw ay. Tawshinaba na tihaydo na hayhiba na tro. Ay na nang buintok lira. Natraga nang may buintok lira. Ay karib na kangchi, ay kanadaso, amo ka na yan papamchi. Hawkraba singto, ay kaktok tamlabani. Maduhay raga inataray na itiyar ni siro. Nang ay punsilang bisida, ang matuoy na sa minarasi ay na, ay nanangbu, ay giyong na yung burimbiya mo'y napusinggibani. Madu, nang nataw sinam niya ay nagkalibra. Ay siya, siro ba na kiyang makalag pa ni?
ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯁꯥꯔꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯤꯔꯛꯈꯤꯕ꯭ꯔꯅꯦ? ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯥꯛꯈꯤꯕꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯗꯨꯅ ꯐꯔꯕ ꯆꯥꯠꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯥꯛꯄꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕ ꯃꯩꯁꯥꯛꯇꯣ ꯑꯃꯨꯛ ꯐꯪꯅꯕ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯗꯨꯗꯤ ꯀꯜꯂꯕ ꯋꯥꯁꯛ ꯑꯃꯅ ꯏꯈꯣꯡ ꯏꯈꯨꯠꯁꯦ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯔꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯁꯤꯅ ꯏꯟꯊꯣꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯑꯀꯥꯎꯕ ꯑꯃꯒꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯗꯅ ꯆꯣꯠ ꯑꯩ ꯈꯥꯡꯗꯨꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯅ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯣꯔ ꯃꯍꯥꯛꯇ ꯑꯩꯅ ꯅꯤꯖꯕꯁꯨ ꯅꯪꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯅꯤꯖꯕ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯤꯁꯤꯅ ꯂꯥꯛꯑꯣ, ꯁꯔꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯅꯪ ꯑꯩꯕꯨ ꯏꯟꯊꯣꯛꯂꯅꯨꯕ꯫ ꯍꯦꯟꯁꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯃꯕꯤ ꯄꯣꯞ ꯄꯣꯞ ꯇꯥꯅ ꯂꯩ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯖꯕꯅꯤ꯫ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯍꯥꯠꯀꯦ ꯇꯧꯈꯤꯕꯗꯨ ꯁꯔ ꯀꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯀꯔꯝꯅ ꯍꯦꯛꯇ ꯄꯥꯕꯨꯡꯅ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯣꯏꯅꯣ? ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯃꯁꯤꯡ ꯈꯪꯗꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯁꯔꯒꯤ ꯃꯅꯥꯛꯇ ꯅꯛꯂꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯈꯣꯡꯊꯥꯡꯁꯦ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯁꯔ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤꯅ ꯁꯔꯒ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯁꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ, ꯅꯪ ꯍꯨꯔꯥꯟꯕꯤꯅꯤ, ꯍꯨꯔꯥꯟꯕꯤ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯛꯈꯤꯕꯗꯣ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯅꯀꯣꯛ ꯄꯥꯜꯂꯤꯕꯗꯣ ꯈꯟꯊꯅꯕ ꯋꯥꯈꯜ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯃꯗꯨ ꯀꯔꯤꯒꯤ ꯈꯟꯊꯗꯦ? ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯉꯣꯟꯗ ꯀꯠꯊꯣꯛꯂꯨꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅꯅꯤ ꯅꯪꯅ ꯐꯪꯂꯤꯕ꯫ ꯃꯗꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯈꯝꯕꯟꯕ ꯄꯣꯛꯄ ꯏꯁꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯕ? ꯑꯩꯒꯤ ꯈꯛ ꯑꯣꯏꯅꯤꯡꯕ, ꯏꯅꯥꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯝ ꯂꯦꯡꯅꯤꯡꯕꯁꯦ ꯃꯁꯤ ꯈꯨꯗꯤꯡꯁꯤ ꯂꯣꯏꯅ ꯐꯥꯎꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯈꯝꯕꯟꯕꯒꯤ ꯋꯥꯍꯩꯁꯨ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯈꯛ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩ ꯋꯥꯔꯧꯗꯦ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯕꯁꯨ ꯇꯥꯔ ꯃꯥꯜꯂꯦ꯫ ꯍꯦꯟꯁꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯗꯅ ꯄꯤꯛ ꯊꯟꯒꯠꯂꯛꯏ꯫ ꯑꯩ ꯁꯔꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯁꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯅꯔꯗ꯭ꯔꯥ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯤꯖꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯣ ꯑꯩ ꯁꯔꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯒꯤ ꯊꯧꯅꯥꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ? ꯑꯗꯨꯕꯨ ꯁꯔ, ꯑꯇꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯁꯔꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ꯫ ꯑꯩ ꯁꯦꯡꯅ ꯋꯥꯏ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯦꯟꯁꯅꯥꯗꯤ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗ ꯑꯃꯨꯛ ꯀꯞꯂꯤ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯒꯤ ꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯟꯊꯕꯤꯔꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯁꯔꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯊꯥꯖꯧ꯫ ꯅꯪ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯕꯅꯤ꯫ ꯂꯥꯟꯗꯕꯒꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛ ꯂꯩꯔꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯂꯛꯇꯦ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯦꯟꯁꯅꯥꯁꯨ ꯌꯨꯝꯗ ꯄ꯭ꯔꯦꯃꯤ ꯍꯣꯏꯒ ꯍꯟꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯄ꯭ꯔꯦꯃꯤꯗ ꯋꯥ ꯈꯔ ꯁꯤꯟꯅꯈ꯭ꯔꯒ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯕ ꯆꯠꯅꯈ꯭ꯔꯕꯗ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯋꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯉꯥꯊꯗꯨꯅ ꯐꯝꯂꯒ
ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯀꯧꯗꯨꯅ ꯍꯥꯏ, ꯗꯣꯛꯇꯔ, ꯍꯌꯦꯡꯗꯤ ꯗꯣꯛꯇꯔꯁꯨ ꯍꯜꯂꯗꯕ ꯅꯠꯇ꯭ꯔꯥ? ꯏꯆꯦꯁꯨ ꯆꯠꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯃꯐꯝꯁꯦ ꯏꯆꯤꯛ ꯆꯤꯛꯍꯧꯈ꯭ꯔꯅꯤ꯫ ꯑꯩꯁꯨ ꯇꯣꯏꯅ ꯁꯤꯗ ꯂꯥꯛꯂꯔꯣꯏꯗ꯫ ꯋꯥꯡꯂꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯊꯥꯗꯣꯏꯗꯗꯤ ꯌꯦꯡꯂꯛꯇ ꯍꯥꯏꯔꯛꯏ, ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤꯗ꯫ ꯅꯣꯏ ꯏꯄꯥꯅ ꯉꯁꯥꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯣ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯂꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯖꯤꯜꯂꯤ꯫ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏꯗ꯫ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯩꯗꯤ ꯁꯨꯝ ꯂꯩꯈ꯭ꯔꯅꯤ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯁꯤꯕꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤ꯫ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯑꯗꯣ ꯗꯣꯛꯇꯔꯅ ꯏꯆꯦꯗ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯕ ꯋꯥꯐꯝꯗꯣ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯕ꯭ꯔꯥ? ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯦ꯫ ꯐꯣꯡꯗꯣꯛꯄ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂ ꯃꯥꯜꯂꯦ꯫ ꯊꯃꯣꯏꯗ ꯁꯨꯝ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯗꯣ ꯌꯥꯝ ꯋꯥꯕꯅꯤ꯫ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯁꯣꯜꯂꯤ꯫ ꯈꯪꯗ꯭ꯔꯗꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯐꯝꯇꯁꯨ ꯃꯗꯨꯃꯛ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯤꯍꯨꯠꯄ ꯅꯪꯅ ꯎꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯋꯥꯡꯂꯦꯟ ꯃꯥꯏꯊꯣꯡꯗꯨꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯈꯣꯟꯖꯦꯜ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ ꯍꯥꯏꯕ ꯗꯣꯛꯇꯔꯁꯤꯅ ꯂꯩꯔꯤꯕꯁꯦ ꯃꯤꯕꯨ ꯀꯟꯅꯕ, ꯃꯤꯕꯨ ꯑꯅꯥꯕꯗꯒꯤ ꯐꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯐꯝꯁꯤ ꯂꯩꯔꯤꯕꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕꯁꯤꯡꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯛꯅꯕ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕꯅꯤ꯫ ꯏꯁꯥꯒꯤ ꯏꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯉꯥꯎꯏ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯦ ꯍꯧꯖꯤꯛꯇꯗ ꯍꯜꯂꯛꯑꯝꯗ꯭ꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯥꯅ ꯋꯥꯈꯜ ꯃꯥꯡꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯂꯝꯕ ꯌꯥꯏ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝ, ꯑꯗꯩꯗꯤ ꯃꯥ ꯑꯩ ꯅꯨꯡꯁꯤꯕ ꯇꯨꯡ ꯌꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯥ ꯍꯦꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯤꯅ ꯇꯥꯔꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯅ ꯑꯩꯒꯤ ꯋꯥꯁꯦ ꯑꯣꯏꯖꯕ ꯌꯥꯝ ꯊꯤ ꯍꯥꯏꯗꯨꯅꯤ꯫ ꯍꯥꯠꯂꯣꯏꯗ꯭ꯔꯅꯦ? ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯏ꯫ ꯋꯥꯡꯂꯦꯟꯒꯤ ꯑꯁꯤꯒꯨꯝꯅ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯆꯩꯅꯥ ꯐꯥꯎꯅ ꯅꯥꯔꯤꯕꯅꯤ꯫ ꯃꯥ ꯋꯥꯡꯂꯦꯟꯒꯤ ꯋꯥꯕꯨ ꯈꯨꯝꯂꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯕꯗ ꯃꯄꯥꯗꯨꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯕꯨ? ꯀꯅꯥꯅ ꯇꯥꯟꯅꯔꯛꯄ꯭ꯔꯥ? ꯏꯄꯥ ꯇꯧꯒꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯐꯨꯟꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯨꯡꯕꯗꯨ ꯍꯧꯖꯤꯛꯇꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯃꯄꯤ ꯇꯥꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ, ꯄꯥ, ꯑꯩꯁꯦ ꯀꯔꯤꯒꯤ ꯃꯥꯒ ꯊꯦꯡꯅꯍꯟꯕꯅꯣ? ꯃꯥꯕꯨ ꯊꯦꯡꯅꯔꯛꯄꯁꯤꯅ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯦ꯫ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯨꯔꯦ꯫ ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯅꯥ ꯌꯥꯝꯅ ꯐꯥꯎꯋꯦ ꯄꯥ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯄꯥ꯫ ꯑꯩ ꯌꯥꯝ ꯋꯥꯈ꯭ꯔꯦ꯫ ꯃꯁꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯚꯥꯞ ꯈꯔꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯗꯨ ꯌꯧꯅ ꯃꯁꯥꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯗꯣꯛꯇꯔ ꯋꯥꯡꯂꯦꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯁꯨꯝ ꯀꯞꯄꯁꯦ? ꯏꯄꯥ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ ꯃꯄꯤ ꯁꯤꯝꯊꯅ ꯍꯥꯏꯔꯛꯏ, ꯑꯄꯥ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯕꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯄꯥ꯫ ꯃꯥꯅ ꯃꯃꯣꯅꯣꯡꯗ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅꯗꯤ ꯎꯕꯤꯗ꯭ꯔꯤ꯫ ꯊꯥꯗꯣꯏ